Amaromda Naga PHURUP ACHOUBA Kumhei Ama OIRIBA Lui Ngai ki Kumhei ase Langol Da Leiba Mao Poumai Baptist Church Tasu Naga Peace and Solidarity Committee da Langol Da SHILLAGA Pangthokkhi Thauram aduda Khurai AC MLA El Susindro Manipur Police ki IGP AP Operation IK Muiva Naga Hoho ge Hanagi Vice President Gainingam Gangmai Pastor Afang S Simray Amade Naga Peace and Solidarity Committee gi Thaukuba Singsu Yakhe Nat ki oiba mai chingduna hodokhiba thoram aduda Tangkhul Mao Poumai Maring Rongmai amade Anal PHURUP ki oiba nat ki thoram kaya su pangthokhi thoram aduda MLA El Susindro na hai ngasi pangthokliba Lui Ngai ni ki kumhei asina maru marang sing hunduna chathok marang kaiba amade tungai yaifaba ama soidana ohenba ngamdakane chahigi oina puthokadawriba chathok ase aikhoi gi hakchang sokloidaba maongda puthoknaba honase State asida thowa dingdaba thawrok amana maram oiraga ngasidi sel thungbi phibamda achoba chaithing pidab nate Manipura yelhongaidagi kunda leita minaraklaba PHURUP sing kannabagi pandamda mamangda leramba lengakna war on drug ki khongjang amadi state asida mitop changlakpa thingnabagi khongthang lokhatlubana ngasidi aikhoida onsilaktuna lan tarakpadagi awaba mayoknade sembiba mapugi asengba mapau bible da yauriba pautak kaya adu Ningthina illaga chalamlabadi ngasi thokliba irang ase thoklamdabasu yai haina magna makha takhe Holy Bible da yauriba mayam singse pabiraba madu implement tawaba nasi thoiba thobokse aidi thomoi na aidi khale maramdi gai gino ha tanda madu loina mo iriga leirabani madu loina mo yaurga leirabani tawgadawa thobok tawroidaba thobok aisado तौरदब मैम से लोनम तौदना मरम ओरकांदना सी अखोई सरकार सिनेसु लेबिबा फॉर्मर सरकार सिनेसु अखोई वार ऑन ड्रग्स हौदोक्री बजे कईगिनो हायगा अखोई नहासिंग से मैम सिरिय अखोई जिसी लांगोल एरिया से हाईएस्ट नि सिसी आम लेगरजानि ड्रग्स की केनो रिलेटेड छे अदगी होजी अखोई सरकार सिना मपालमदगी मी संगपदो होई आसुना गंदा नेबरिंग country da ai batare akoi oji irang yang bana thokpa phom boiri asuna kanda mi myam singsi hingna na bachela ko da koina voluntarily akoi moida leina bo pi bata ni lehele na seja settle to du yaro da adumaina akoi jati kanglo khrana loan manaba adegi masak uchucha manaba aduna maram orkanda sonda legada sonda he parakanda sonda muchenga da ne hadi Madurdi, Akogi, Kanosi, Yaroida, Minakoi, State Government, Madum, the Tingu Bugini, when I am the Waro River, Adagi, I am the Nuaitis. Amaromda Thauram Aduda Sarukyakiba, IGP, AP Operation, IK Muiban High, Nasi Dagi Maru Marang Kunba Hore High Bagi, Pangthokkhi Kumhei Asida, Junjak Marang Kaina Putokunan, Wai Yaifaba Amok Uhenba Kumdakade. Kunmathoi Shuba Jahija Asina Purakliba Matamgi Ahongba Asida, Aikoi Maru Marang Su Hunsi Aduga, Mai Masingi Lamdasu Achangba Maru Hunsi Haida Magna Makha Takhe.